Lakhipur online putok saba August ki tang taranipan ningthau kaba numit ki Khomjinba Pao tabirase. Ahanbada maroi Pao lamlaki sao cheksingbu ngak senbiba masung kanbibagi pambai haiba hiramda awareness program ama jiribam ta pangthokre. Manipuri Sahitya Parisar Assam Lakhipur District Committee na sinduna August ki kunda kuntramari suba Manipuri lon gi numit pangthoklagani. Rail gi thongdagi Barak turelda chongthaduna nupa ama masa mathanta sijakre. Bharat Pakistan khaidoki basi Congress Jinnah amasung Mountbatten gi achoba thodang lei haina NCERT gi anuba module amada phongdokre amasung jari bonda sanaroi taramarida certificate amadi sel gi mana pidune haraute amna okre. Haujik mapungoi ba pau tabirasi lamlaki sao cheksingbo ngak senbiba amadi kanbibagi pambai haiba hiramda nongmagi oiba awareness program ama District Forest Division Jiribam na sinduna Jiribam Bilal Pani Kaithel ngarang pangthokre. Thauramadu mari leinana DFO Jiribam Elangwam Nirmala, Honorary Wildlife Warden H Rajan Kumar, Veterinary Hospital Jiribam ki Deputy Director Dr. H Usarani Devi, District Hospital ki DIO Dr. Sudip Das amadi Peoples for Animal Manipur ki Trustees Laurembam Bishojit na chingba miyoi singna saruk yakhe. Thauramga mari leinana DFO Jiribam Elangwam Nirmala na haikibada Jiribam asi lamlaki sao chek marang kaina leiba mafam amani. Aikhoina lamlaki sao chek singbu ngakpi senbigadabani. Makhoi bohatpi ba amadi tathi tawaina tawbiba miyoi singi mathakta ain gi oiba akan bacharak phangani haiba wafam kaya phongthokhe. Peoples for Animal Manipur na lamlaki sao chek sing amadi lin yauna karamna kangani haibagi matangdasu demo utuna miyamda baptan ke. Kaprava. Kapim sulay day po dyan isla. Madalo ay kung bay doon sa lang biyay bitin dito. Manipuri Sahitya Parisar Assam Lakhipur District Committee na sinduna lakliba August ki tangkun yumsakaisya numita kuntramari suba Manipuri lon gi numit konjang lekai dalaiba Manipuri Guest House ta pangthoklagani. Numidasi ki ayuki pung tara taba matamda Parisat ki Lakhipur District Committee ki President Leisungbam Robindrana Parisat ki Firal Chingkatkani amasung numidasi da lon gi damak kathokraba singbuning singduna ikai khomnagani. Thauramda Parisat ki Lakhipur District Committee ki President Leisungbam Robindrana mipamapu Central Committee ki Vice President Dr. Harongbam Rajmanina athoiba mitunglen aduga GC College Silchar gi Retired Professor Dr. Thoksom Baba Chandra masung athoba ningsing lup Lakhipur ki President RK Sanahalna akanna bamithung oina saruk yagani. Thauramda Manipuri lon na Bharat Sangbidan gi nipan suba tangkakta channabagi ihauda saruk yakiba lamdamasi gi masak naipa miyoi 16 gi mafamda ikai khomna bot kani. Thauramasi da miyamna saruk yabiduna mapung pahan biranaba Parisat ki Lakhipur District Committee ki Secretary Ingudam Nilbirna miyamda appeal tawri. Khangan Jabama Bachelor of Vocation VVOC hairiba course asi University Grants Commission na nauna hangdokpa graduate paramedical course amani. Certificate asi all over India da sarkar ki thabak changbada valid oiragani. 30% na theory da aduga 70% na practical oigani. 12 pass taraba singna physiotherapy, operation theater technology, medical laboratory technology na chingbada bachelor course tamna na bagi admission kauri. Lisinganiga kunmanga July session gi damak mingchanbagi aroiba matam August ki tang kuntrani. Thabak tawriba miyoi singnasu on job training oina online da class tawduna online da exam thaba yaragani. Akupa marol gi damak mobile number 93957 32456 number asida contact tobiu. University Authorized Study Center IMPS Open College Rongpur Part 2 Delengsin Biraku internship na Gracewell Hospital Silchar da oiragani. Health Center Manipur University amadi All Manipur Kidney Transplant Patients Welfare Association ani nakusamnaduna Nephrology and its Prevalence in Manipur haiba hiramda All Manipur Kidney Transplant Patients Welfare Association ki Foundation de lisinganiga kunmanga mari leinana thasi ki taramari da Health Center Manipur University da
Dr. Gulliver Posangam Nephrology Sija Hospital and Research Institute amadi Dr. Fanjobam Lanajit Association asigi Media Advisor na guest speaker oiduna pangthokre thoramasida Dr. Gulliver Posangam na hiramasi gi matang da wa ngangki bagaluna na Dr. Fanjobam Lanajit na Manipur da leiriba kidney transplant patients sing na thengnariba awaba kudongcha da basing amadi free drugs policy for kidney transplant patient ki maramda wa ngangki mahakna makhatara duna hauzik phawba Manipur da free drugs policy for kidney transplant patient satnadriba asigi matang da athubada Manipur gi governor ga hakthengnana unaduna hiramasi gi matang da taksilagani haike kidney transplant patient se dialysis to matunga makoi kidney transplant patient oi lei ne ba hauzik kidney transplant patient oi ga lei masisu mare ba ya da na reject chale de mu dialysis mu to dori ne ba dialysis to ri ba singsiga kidney transplant patient siga mama ba sa ne low we ba yu wa ai medical professional level de sa ai ko ne khongjam na te but ai na haja ni ji ai mo da thela ja ai experience adu da ps to da haja bu aduna ai ko position chi to bi le ba gar me na yam tu na chi am thak le ba o chi dialysis to ri ba sing mo fa su ko ti mai na ni ka sumai na to duna ko all Manipur kidney transplant patient welfare association na free drug policy for kidney transplant patients se chana view na hai chi ko yi Indian constitution ni fundamental chi the right to life and yauri hai ba aduni manu matungi na fa hai ja ne ba le na pa pi hai ba ti ba Barak Turelda Chongthaduna Nahama Mathanta Sijakre Silchar Tarapurgi Mozumdar Bazarda Nungaitaba Thodoka Thoki Ngarang Nongmaizing Numita Rail gi Thongdagi Barak Turelda Chongthakibani Hairi Thodoka Dubu Thangnakiba Lamdamadagi Miyoi Singna Mahak Puturelda gi Pukhatki Amadi Police da Pau Piki Pau Phangbaga Tarapur Police Mapamatuda Thongduna Thijinba Hauki Amadi Haksang adu postmortem gi tamak Silchar Medical College da Thaki Laikhidaba Miyoi adugi masak maming Hojik Phawba Khangma ngamdana leiri Bharat ki astronaut Subhanshu Shukla International Space Station da pangthokiba mahaki puari oiraba mission adu luisenduna ngarang Bharat da halakre Axiom Mission 4 gi mission pilot oikiba Subhanshu Shukla bu Delhi Airport ta Kendra gi Mantri Jitendra Singh amasung Delhi gi Mukhyamantri Rekha Gupta na taram hoke America da chahi amadagi hena training laukiba Shukla na mayum maige panglapkada harawa phongdokhe Mukhyamantri Rekha Gupta na mahaki halakpagi video share tawduna miyamda harawa phongdokhe National Council of Educational Research and Training NCERT na Class 12 ki Political Science ki larikta achauba ahongba mapurakre anauba maongda semdoklaba module amada Bharat pu khaidoktuna Bharat amasung Pakistan haina lebak ani semkiba sida Indian National Congress Muhammad Ali Jinnah amasung Lord Mountbatten na maruiba thodang lauki haina mayek sengna pankre anauba module asi Partition Horrors Remembrance Day nimirasiga mari leina na semkibani chahi khudingi August ki 13 da nimirasi pangthoki Masina partition gi maramda mairoi singda anuba mideng ama pinana bahonabani hairi panbayai amang atatana thallaba numitni hairatuna nimitasibu ningsingna naba Pradhan Mantri Narendra Modi na August ki 13 bu Partition Horrors Remembrance Day haina lauthoki balaikre nakalamaromda Bharat Pakistan lebak ani khaidokki bagi thodokta Congress Jinnah amasung Mountbatten na maruiba thodang laurami haina NCERT gi anuba module asida phongdokki bagi matangda Congress Party na kanna yaning daba phongdokre Jaribon gi Madari Parda leba Jaribon Kala Academy gi Sanglen dangarang tabakta gi potharaba Colonel BB Sinha gi lamjing makada South Hailakandi ex Servicemen Association Zilangduna Sanaroi Taramarida Certificate Amadi Sel gi manapiduna harauti amna okre Handakta Guwahati da pangthokiba State Taekwondo Championship da sarukjakiba Sanaroi Singna gold medal taranithoi aduga silver amadi bronze medal amamam lauraki gold phanglakraba Sanaroi Singda lupa lising ahum silver phanglakpada lupa lising ani aduga bronze medal phanglakiba Sanaroida lupa lising ama piduna pungning thogatki senpham asi potharaba Colonel BB Sinha na puthokpani South Hailakandi ex Servicemen Association Sesagi President S Kishore na mifama poiduna pangthokiba thoramasida TH Benubabu N Monindro M Debo amasung H Manisana na wanganglo ena sarukjaki
सेसागी सेक्रेटरी एस अरुण अमसुंग एक्स आर्मी सिंगना थवाई हक्सांग जाउना थरोमसी सिलांखी थांगजम मनीलालना प्रोग्राम कंडक्ट तौबिखि हाइना साउथ हाइलाकंदी एक्स सर्विसमैन एसोसिएशन की सेक्रेटरी एस अरुण की चेरोलमता फोंदोरकले विकासी एग्रो प्रोड्यूसर कंपनी लिमिटेड सिंगिरबोन कासारना पुथोकपा लमदम असिगे लैहाउदगी थोकपा चेंग रंजित अमदी चेंगी यामना चिंगबा लखीपुर फुलरतोल पैलापुल अमसुंग सिलचरदा कंडीशन खरगी मखादा अदोमगी युम डिलीवरी पीनबगी खुदोंगसाबा थमजरी खुदोंगसाबा सिलौनबगी दमक मोबाइल नंबर 9613853127 नत्रगा 9435405527 नंबर असिदा ऑर्डर तौबीबा यारगनी अदोमना लैबीबा चेंग असिना लौमी सिंगी सेंदान लंबी ओइबता नतना समाज असिगी सेंमिटलोंदसु चाउना मतेंग ओइरगनी हाइबगी थाजबा थमजरी पाउजेंजरीबा विकासी एग्रो प्रोड्यूसर कंपनी लिमिटेड सिंगिरबोन कासार नुंगाइरबा पाव योगा एक्युप्रेशर अमदी फिजियोथेरापी की मतेंगना अदोमगी ख्वांग नाबा खुद हाइगतपा यादबा खु तांगदा नाबा सरू अमदी सिंगली नाउरीदा नुंगाइतबा पैरालाइसिस असिना चिंगबा हक्चांगी नुंगाइतबा कया लायंगनबगीदमक ngasimak lengsin birabu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phawba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna lamlaki sao cheksingbu ngak senbiba masung kanbibagi pambai haiba hiramda awareness program ama jiribamda pangthokre Manipuri Sahitya Parisar Assam Lakhipur District Committee na sinduna August ki kunda kuntramari suba Manipuri loan gi numit pangthoklagani Rail gi thongdagi Barak turel da chongthaduna nupa ama masa mathanta sijakre Bharat Pakistan khaidoki basi Congress Jinnah amasung Mountbatten gi achoba thodang lei haina NCERT gi anuba module amada phongdokre amasung jari bonda sanaroi taramarida certificate amadi sel gi manapi dune haraute amna okre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare